ꯃꯌꯥꯝꯅ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯤꯡꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯏꯟ ꯗꯤ ꯃꯜꯇꯤꯚꯔꯁ ꯑꯣꯐ ꯃꯦꯗꯅꯦꯁ ꯇꯦꯂꯔ ꯕ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕꯁꯤꯡꯒꯤ ꯔꯤꯚ꯭ꯌꯨ ꯇꯥꯕ ꯃꯇꯝꯗ ꯃꯁꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯑꯣꯏꯗꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯣꯏꯅ ꯇꯥꯔꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯑꯣꯏꯕ ꯌꯥꯕ ꯑꯃꯗꯤ ꯑꯣꯏꯕ ꯌꯥꯗꯕ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯃꯔꯝꯗꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯤ ꯃꯌꯥꯝꯅ ꯊꯦꯡꯅꯔꯝꯃꯣꯏ ꯍꯥꯏꯅ ꯊꯥꯖꯩ꯫ ꯉꯁꯤ ꯑꯩꯅ ꯚ꯭ꯌꯨꯑꯔ ꯃꯌꯥꯝꯒꯤꯗꯃꯛ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯏꯟ ꯗꯤ ꯃꯜꯇꯤꯚꯔꯁ ꯑꯣꯐ ꯃꯦꯗꯅꯦꯁ ꯑꯁꯤꯒꯤ ꯇꯦꯂꯔ ꯕ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕ ꯃꯇꯝꯗ ꯚ꯭ꯌꯨꯑꯔ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯍꯪꯗꯨꯅ ꯂꯩꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯇꯦꯂꯔ ꯕ꯭ꯔꯦꯛꯗꯥꯎꯟ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯒꯗꯕ ꯑꯁꯤ ꯋꯥꯠ ꯏꯖ ꯃꯜꯇꯤꯚꯔꯁ ꯍꯥꯏꯕꯗꯤ ꯃꯜꯇꯤꯚꯔꯁ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯜꯇꯤꯚꯔꯁ ꯍꯥꯏꯔꯒꯗꯤ ꯌꯨꯅꯤꯚꯔꯁ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯑꯄꯨꯟꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯈꯤꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯉꯁꯤꯗꯒꯤ ꯕꯤꯂꯤꯌꯟ ꯆꯍꯤ 13.7ꯒꯤ ꯃꯃꯥꯡꯗ ꯁ꯭ꯄꯦꯁꯇ ꯕꯤꯒ ꯕꯦꯡ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯑꯃ ꯊꯣꯛꯄꯗꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁ꯭ꯠꯅ ꯊꯥꯖꯩ꯫ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯕꯤꯒ ꯕꯦꯡ ꯊꯤꯑꯣꯔꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯤꯒ ꯕꯦꯡ ꯊꯤꯑꯣꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯁ꯭ꯄꯦꯁ ꯑꯃꯗ ꯌꯨꯅꯤꯚꯔꯁ ꯀꯌꯥ ꯂꯩꯔꯝꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯕꯤꯒ ꯕꯦꯡ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁ꯭ꯄꯦꯁ ꯑꯁꯤ ꯀꯃꯥꯏꯅ ꯂꯩꯔꯝꯕꯅꯣ ꯍꯥꯏꯕ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯤꯒ ꯕꯦꯡ ꯊꯤꯑꯣꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯄꯦꯔꯦꯂꯜ ꯌꯨꯅꯤꯚꯔꯁ ꯀꯌꯥ ꯑꯃ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯀꯣꯄꯤ ꯑꯃꯗꯤ ꯚ꯭ꯌꯨꯑꯔ ꯃꯌꯥꯝꯒꯤꯁꯨ ꯑꯣꯏꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯀꯣꯄꯤꯁꯤꯡ ꯄꯦꯔꯦꯂꯜ ꯌꯨꯅꯤꯚꯔꯁ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯂꯣꯀꯤ ꯁꯦꯔꯤꯁꯇ ꯎꯠꯂꯤ꯫ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁ꯭ꯄꯦꯁ ꯑꯃꯗꯤ ꯇꯥꯏꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕꯗꯤ ꯌꯨꯅꯤꯚꯔꯁ ꯑꯃꯗꯒꯤ ꯌꯨꯅꯤꯚꯔꯁ ꯑꯃꯗ ꯂꯥꯏꯅ ꯆꯠꯄ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯎꯔꯤꯕ ꯘꯔꯤꯗ ꯄꯨꯡ ꯑꯃꯗꯒꯤ ꯍꯧꯔꯒ ꯄꯨꯡ 12 ꯐꯥꯎꯕ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯁ꯭ꯄꯦꯁ ꯑꯃꯗꯤ ꯇꯥꯏꯝꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯖꯤꯔꯣ ꯇꯥꯏꯝ ꯍꯥꯏꯕꯗꯤ ꯃꯇꯝꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯜꯇꯤꯚꯔꯁ ꯑꯁꯤ ꯀꯅꯥꯅ ꯁꯦꯝꯈꯤꯕꯅꯣ ꯂꯣꯏꯅꯅ ꯀꯔꯤꯒꯤꯗꯃꯛ ꯀ꯭ರಿಯꯦꯠ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕ ꯂꯣꯀꯤ ꯁꯦꯔꯤꯁꯇ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯒꯅꯤ꯫ ꯃꯌꯥꯝꯅ ꯌꯦꯡꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯏꯟ ꯗꯤ ꯃꯜꯇꯤꯚꯔꯁ ꯑꯣꯐ ꯃꯦꯗꯅꯦꯁ ꯔꯤꯂꯤꯖ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯌꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ 2 ꯃꯨꯚꯤ ꯌꯦꯡꯕꯗ ꯀꯟꯐ꯭ꯌꯨꯖꯟ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯍꯥꯏꯕꯗꯤ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗ ꯑꯩꯒꯤ ꯀꯣꯄꯤ ꯂꯩꯔꯕꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯀꯣꯄꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯁꯤ ꯃꯦꯟ ꯌꯨꯅꯤꯚꯔꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯑꯗꯨꯕꯨ ꯁꯤꯈꯤꯕ ꯃꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯒꯠꯍꯟꯕꯗꯤ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯄꯥꯁꯇ ꯆꯠꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯔꯝꯗꯤ ꯁꯥꯏꯟꯇꯤꯁ꯭ꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯄꯥꯁꯇ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯑꯗꯨꯕꯨ ꯄꯥꯁꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯏꯚꯦꯟꯠ ꯑꯃꯠꯇ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯌꯥꯔꯣꯏ꯫ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯍꯤ 10 ꯁꯨꯕ ꯃꯇꯝꯗ ꯁꯤꯒꯅꯤ ꯍꯥꯏꯅ ꯂꯥꯏꯕꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯕ ꯃꯇꯝꯗ ꯁꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜꯗ ꯕꯦꯖ ꯑꯣꯏꯕ ꯃꯨꯚꯤ ꯌꯦꯡꯕꯤꯌꯨ꯫ ꯃꯨꯚꯤꯁꯤꯡ ꯑꯗꯨꯗ ꯄꯥꯁꯇ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯗꯤ ꯌꯥꯏ ꯍꯥꯏꯅ ꯎꯠꯀꯅꯤ ꯑꯗꯨꯕꯨ ꯄꯥꯁꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯏꯚꯦꯟꯠ ꯑꯃꯠꯇ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯃꯨꯚꯤ ꯑꯃꯗꯤ ꯋꯥꯠ ꯏꯐꯀꯤ ꯏꯄꯤꯁꯣꯗ 3 ꯁꯨꯕ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯚꯔꯁꯦꯁ ꯏꯚꯤꯜ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯅꯨꯡꯁꯤꯖꯕ ꯑꯗꯨ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯝꯕꯤ ꯑꯃꯈꯛꯇ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯗꯨ ꯎꯅꯔꯨꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯧꯔꯨꯕ꯫ ꯂꯣꯏꯅꯅ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯋꯥꯟꯗꯥꯚꯤꯖꯟ ꯁꯦꯔꯤꯁꯇ ꯌꯥꯎꯔꯤ꯫ ꯑꯩꯅ ꯂꯣꯀꯤ ꯑꯃꯗꯤ ꯋꯥꯟꯗꯥꯚꯤꯖꯟ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯟꯕꯒꯤ ꯃꯔꯝꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ 2ꯒꯤ ꯃꯨꯚꯤ ꯑꯁꯤꯗ ꯂꯣꯀꯤ ꯑꯃꯗꯤ ꯋꯥꯟꯗꯥꯚꯤꯖꯟ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯋꯥꯟꯗꯥꯚꯤꯖꯟꯒꯤ ꯀꯟꯐꯔꯃꯦꯁꯟꯗꯤ ꯇꯦꯂꯔ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯂꯣꯀꯤ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯒꯅꯤ ꯍꯥꯏꯕꯁꯤ ꯏꯟꯇꯔꯅꯦꯠꯇꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯖꯕꯅꯤ꯫ ꯇꯦꯂꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯜꯇꯤꯚꯔꯁ ꯊꯣꯛꯂꯛꯄꯒꯤ ꯔꯤꯂꯤꯖ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯄꯥꯁꯇ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯇꯥꯏꯝ ꯑꯃꯗꯤ ꯁ꯭ꯄꯦꯁ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ꯫ ꯑꯍꯥꯟꯕꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯃꯨꯚꯤꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯇꯥꯏꯝ ꯑꯃꯗꯤ ꯁ꯭ꯄꯦꯁꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯇꯥꯏꯝ ꯂꯨꯞ ꯑꯃ ꯁꯦꯝꯗꯨꯅ ꯗꯣꯔꯃꯥꯃꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯩꯈꯣꯏꯅ ꯎꯔꯦ꯫
ꯑꯅꯤꯁꯨꯕꯗ ꯑꯦꯗꯚꯦꯟꯆꯔ ꯑꯦꯟ ꯒꯦꯝ ꯃꯨꯚꯤꯗ ꯇꯥꯏꯝ ꯑꯃꯗꯤ ꯁ꯭ꯄꯦꯁꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯈꯤ, ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯁ꯭ꯄꯥꯏꯗꯔ ꯅꯣ ꯋꯦ ꯍꯣꯝꯗꯁꯨ ꯃꯍꯥꯛꯅ ꯆꯞ ꯃꯥꯟꯅꯕ ꯇꯥꯏꯝ ꯑꯃꯗꯤ ꯁ꯭ꯄꯦꯁ ꯀꯟꯇ꯭ꯔꯣल ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯍꯨꯝ ꯑꯁꯤꯅ ꯃꯜꯇꯤꯚꯔꯁ ꯑꯁꯤ ꯀꯥꯏꯔꯛꯄꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯂꯣꯏꯅꯅ ꯃꯨꯚꯤ ꯇ꯭ꯔꯦꯂꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯚ꯭ꯌꯨꯑꯔ ꯑꯩꯈꯣꯏꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯏꯝ ꯑꯃꯗꯤ ꯁ꯭ꯄꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯄꯦꯜ ꯇꯧꯕꯗꯒꯤ ꯃꯜꯇꯤꯚꯔꯁ ꯀꯥꯏꯔꯛꯄꯅꯤ ꯍꯥꯏꯅ ꯎꯠꯂꯤ꯫ ꯂꯣꯏꯅꯅ ꯃꯌꯥꯝꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯐꯤꯂꯝ ꯔꯤꯂꯤꯖ ꯇꯧꯔꯝꯗꯥꯏ ꯃꯃꯥꯡꯗ ꯊꯣꯛꯂꯛꯄ ꯇ꯭ꯔꯦꯂꯔ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯕ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯜꯇꯤꯚꯔꯁ ꯑꯁꯤ ꯀꯥꯏꯔꯛꯄꯒꯤ ꯇꯣꯉꯥꯟꯕ ꯔꯤꯖꯟ ꯑꯃꯁꯨ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯅ ꯆꯨꯝꯂꯕꯗꯤ ꯃꯜꯇꯤꯚꯔꯁ ꯀꯥꯏꯕ ꯑꯁꯤ ꯀꯟꯐꯔꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯂꯣꯏꯅꯅ ꯇ꯭ꯔꯦꯂꯔ ꯑꯁꯤꯗ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯟꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯅ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯂꯣꯀꯤ ꯌꯥꯎꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯏꯟ ꯗꯤ ꯃꯦꯗꯅꯦꯁ ꯑꯣꯐ ꯌꯨꯅꯤꯚꯔꯁ ꯀꯥꯁ ꯍꯥꯏꯅ ꯏꯟꯇꯔꯅꯦꯠꯇ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯤꯕ ꯃꯇꯝꯗ ꯂꯣꯀꯤ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯀꯟꯐꯔꯃꯦꯁꯟ ꯄꯥꯝꯂꯒꯗꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ 2 ꯃꯨꯚꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯇꯥꯏꯞ ꯇꯧꯗꯨꯅ ꯏꯟꯇꯔꯅꯦꯠꯇ ꯁꯔꯆ ꯇꯧꯕꯤꯌꯨ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯀꯤ ꯊꯦꯡꯅꯒꯅꯤ꯫ ꯃꯥꯔꯚꯦꯜꯅ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯊꯣꯛꯇꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁ꯭ꯄꯥꯏꯗꯔ ꯅꯣ ꯋꯦ ꯍꯣꯝꯗ ꯗꯦꯌꯔꯗꯦꯚꯤꯜ ꯇꯤꯚꯤ ꯁꯤꯔꯤꯖꯀꯤ ꯃꯠ ꯃꯨꯔꯗꯣꯛ ꯌꯥꯎꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯂꯣꯀꯤ ꯁꯤꯔꯤꯖꯀꯤ ꯑꯔꯣꯏꯕ ꯏꯄꯤꯁꯣꯗꯇ ꯖꯤꯔꯣ ꯇꯥꯏꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯃꯗꯤ ꯃꯜꯇꯤꯚꯔꯁ ꯑꯁꯤ ꯀꯅꯥꯅ ꯀ꯭रिꯌꯦꯠ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯎꯈꯤꯕꯅꯤ꯫ ꯑꯔꯣꯏꯕ ꯂꯣꯀꯤ ꯁꯤꯔꯤꯖꯇ ꯂꯣꯀꯤ ꯑꯃꯗꯤ ꯁꯦꯜꯕꯤ ꯐꯣꯔꯠ ꯑꯃꯗ ꯆꯪꯂꯛꯈꯤ, ꯃꯇꯝ ꯑꯗꯨꯗ ꯅꯦꯛꯁꯁ ꯑꯣꯐ ꯑꯣꯜ ꯔꯤꯌꯦꯂꯤꯇꯤ ꯍꯥꯏꯕꯗꯤ ꯃꯜꯇꯤꯚꯔꯁ ꯑꯁꯤꯒꯤ ꯀ꯭रिꯌꯦꯇꯔ ꯀꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯥꯡꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯣꯀꯤ ꯑꯃꯗꯤ ꯁꯦꯜꯕꯤꯅ ꯊꯥꯖꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯀꯥꯡ ꯃꯁꯥꯅꯁꯨ ꯌꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯇꯥꯏꯝ ꯀꯤꯄꯔ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯂꯣꯀꯤ ꯑꯃꯗꯤ ꯁꯦꯜꯕꯤꯒꯤ ꯃꯃꯥꯡꯗ ꯑꯣꯞꯁꯟ ꯑꯅꯤ ꯄꯤꯈꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ, ꯅꯠꯇ꯭ꯔꯒ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟꯗ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯥꯏꯝ ꯀꯤꯄꯔ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯡ ꯍꯥꯏꯕꯗꯤ ꯇꯥꯏꯝ ꯀꯤꯄꯔ ꯑꯁꯤ ꯍꯥꯠꯂꯕꯗꯤ ꯃꯜꯇꯤꯚꯔꯁ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯛꯀꯅꯤ, ꯑꯅꯧꯕ ꯇꯥꯏꯝꯂꯥꯏꯟ ꯀꯌꯥ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯛꯀꯅꯤ, ꯌꯨꯅꯤꯚꯔꯁ ꯑꯃꯗ ꯂꯩꯕ ꯚꯦꯔꯤꯑꯦꯟꯠꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗ ꯃꯔꯖ ꯇꯧꯁꯤꯜꯂꯛꯀꯅꯤ, ꯍꯥꯏꯕꯗꯤ ꯃꯦꯗꯅꯦꯁ ꯑꯣꯐ ꯌꯨꯅꯤꯚꯔꯁ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯣꯀꯤꯅ ꯀꯥꯡ ꯍꯥꯠꯀꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯦ, ꯑꯗꯨꯕꯨ ꯁꯦꯜꯕꯤꯒꯤ ꯄꯥꯁꯇ ꯊꯣꯛꯈꯤꯕ ꯊꯃꯣꯏ ꯀꯥꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯥꯏꯝ ꯀꯤꯄꯔ ꯍꯥꯏꯕꯗꯤ ꯀꯥꯡꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯂꯧꯈꯤ, ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯣꯀꯤ ꯁꯤꯔꯤꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯗꯅꯦꯁ ꯑꯣꯐ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯂꯣꯀꯤ ꯁꯤꯔꯤꯖꯀꯤ ꯑꯔꯣꯏꯕ ꯁꯤꯟ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯔꯝꯗꯤ ꯀꯥꯡ ꯑꯁꯤ ꯅꯦꯛꯁꯁ ꯑꯣꯐ ꯑꯣꯜ ꯔꯤꯌꯦꯂꯤꯇꯤꯒꯤ ꯀ꯭रिꯌꯦꯇꯔ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯇꯥꯏꯝ ꯑꯃꯗꯤ ꯁ꯭ꯄꯦꯁꯄꯨ ꯃꯦꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯣꯀꯤ ꯑꯁꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯏꯟ ꯗꯤ ꯃꯜꯇꯤꯚꯔꯁ ꯑꯣꯐ ꯃꯦꯗꯅꯦꯁꯇ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯀꯟꯐꯔꯝ ꯇꯧꯕꯁꯨ ꯂꯩ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯣꯀꯤ ꯁꯤꯔꯤꯖ ꯑꯃꯗꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯌꯦꯡꯂꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯁꯤ ꯔꯤꯖꯟ ꯑꯅꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯏ꯫ ꯑꯍꯥꯟꯕꯗ ꯃꯜꯇꯤꯚꯔꯁ ꯀꯥꯏꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇꯒꯤ ꯃꯦꯟ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯥꯛꯄ, ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯈꯪꯂꯤꯕꯗꯨꯅꯤ ꯂꯣꯀꯤ ꯑꯁꯤ ꯁꯛꯂꯣꯟ ꯍꯣꯡꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯑꯣꯏꯔꯝꯂꯒꯗꯤ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯍꯪ ꯑꯃ ꯍꯪꯕ ꯌꯥꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯨꯛ ꯑꯁꯤ ꯌꯦꯡꯕꯗ ꯗꯥꯔꯛ ꯑꯃꯗꯤ ꯏꯚꯤꯜ ꯃꯥꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯔꯒꯗꯤ ꯂꯣꯀꯤ ꯁꯤꯔꯤꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯅ ꯍꯥꯏꯈꯤꯕ ꯑꯃ ꯂꯩ, ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯏꯝ ꯀꯤꯄꯔ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯚꯤꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯀꯤ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯏꯝ ꯀꯤꯄꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯥꯔꯚꯦꯜ ꯁꯤꯔꯤꯖꯀꯤ ꯃꯅꯨꯡꯗ ꯂꯣꯀꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯐꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯐꯠꯇꯕ ꯑꯣꯏ, ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯋꯥꯟꯗꯥ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯟꯗꯥꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯁꯤ ꯋꯦꯁꯠ ꯚ꯭ꯌꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤ꯫ ꯋꯦꯁꯠ ꯚ꯭ꯌꯨ ꯍꯥꯏꯔꯒꯗꯤ ꯋꯥꯟꯗꯥ ꯚꯤꯖꯟ ꯁꯤꯔꯤꯖꯇ ꯋꯥꯟꯗꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯚꯤꯖꯟ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯀ꯭रिꯌꯦꯠ ꯇꯧꯈꯤꯕ ꯑꯅꯧꯕ ꯔꯤꯌꯦꯂꯤꯇꯤ ꯂꯩꯐꯝ ꯖꯒꯥ ꯑꯗꯨꯕꯨꯅꯤ ꯋꯦꯁꯠ ꯚ꯭ꯌꯨ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯋꯥꯟꯗꯥꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯄꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯜꯇꯤꯚꯔꯁꯀꯤ ꯃꯇꯥꯡꯗ ꯃꯨꯟꯅ ꯈꯪꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯁ꯭ꯄꯥꯏꯗꯔ ꯅꯣ ꯋꯦ ꯍꯣꯝꯗꯁꯨ ꯄꯤꯇꯔꯗ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯋꯥꯟꯗꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯋꯥꯟꯗꯥꯒꯤ ꯄꯋꯔ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯄꯋꯔ ꯑꯃ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯋꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯤꯌꯦꯂꯤꯇꯤ ꯃꯦꯅꯤꯄꯨꯂꯦꯁꯟ ꯀꯧꯏ꯫ ꯃꯌꯥꯝꯅ ꯑꯦꯗꯚꯦꯟꯆꯔ ꯑꯦꯠ ꯗ ꯑꯦꯖ ꯑꯣꯐ ꯗꯤ ꯑꯜꯇ꯭ꯔꯣꯟꯗ ꯇꯣꯅꯤ ꯁ꯭ꯇꯥꯔꯛꯄꯨ ꯁ꯭ꯄꯦꯜ ꯑꯃ ꯇꯧꯗꯨꯅ ꯃꯥꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯍꯟꯈꯤꯕ ꯑꯗꯨ ꯔꯤꯌꯦꯂꯤꯇꯤ ꯃꯦꯅꯤꯄꯨꯂꯦꯁꯟ ꯁ꯭ꯄꯦꯜꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯋꯥꯟꯗꯥꯒꯤ ꯃꯅꯥꯛꯇ ꯗꯥꯔꯛ ꯍꯣꯜ ꯕꯨꯛ ꯂꯩꯕ ꯃꯔꯝꯅ ꯃꯜꯇꯤꯚꯔꯁꯀꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀꯤ ꯃꯇꯥꯡꯗꯁꯨ
अयाम खंगलमलगनी मरमदी वांडा विजन की पोस्ट क्रेडिट सीन द वांडा ना मागी स्कारलेट विच की फॉर्म द लेदुना एजरल प्रोजेक्शन तौदुना डार्क होल बुक पादुना लेखिबा अखोइना उखी हाइबा सीन असिगा मानबा अखोइना डॉक्टर स्ट्रेंज 2 की टेलर दसु उबा फंगली हाइबदी स्पेल मक्ति तौबनती अदुबु स्कारलेट फॉर्म द लेबा अखोइना उरी अरोइबदा अनौबा मार्वल सिनेमैटिक ना लॉन्च तौगदबा कैरेक्टर अमा हाइजरमगे नुपी मसा अमा डॉक्टर स्ट्रेंज की मयुम सेंगटम द अखोइना चंगलपा उरी हाइरिबा नुपी मसा असि मार्वल कॉमिक्स की मतुंगिना सुपर हीरो अमनी लोइनना मागी ममिंग अमेरिकन सेवेज हाइना कौई अदुबु फिल्म असिदा महाकी ममिंग मिस अमेरिका हाइना थोनगदौरी महाकी संगतम लांगदौरीबा असि जियोसिड गोस्मेज कौई लोइनना महाकी फुरित की बैग थंगबा लोमदा कैप्टन अमेरिका की मार्क अमसु अखोइना उबा फंगली महाकी पावर हाइरगदी स्टार शेप द होल अमा सेमदुना मल्टीवर्स द ट्राइबल तौबा ngami मसिगा सब मानबा सिन अमा अखोइना डॉक्टर स्ट्रेंज क्रिस्टिन अमेदी अमेरिकन सेवेज याउना नेक्सस ऑफ रियलिटी की थोंग हांगदुना जगह अमदा यौरकपा उरी हाइबा जगह असि मल्टीवर्स क्रिएट तौखिबा पॉइंट ओइरंबा याय मरमदी कनागुंबा अमना नेक्सस ऑफ रियलिटी सिजिनदुना करिगुंबा जगह अमदा लागलबदी जगह अदु रियलिटी खुदिंगमकी हौरफम ओइगनी मयाम वोंग अमदी मोर्डो असिदी मयामना हानदगी हौना खंगदुना लेरबनिना मसिदी आई एक्सप्लेन तौजररोइगे हौजिक आइना मथक्ता हाइजखिबा पॉसिबिलिटी अदु अप्लाई तौदुना ट्रेलर असिगी एक्सप्लेनेशन तामिनसी आइना खनबदा व्यूअर मयामना ट्रेलर असिगी कॉन्सेप्ट खरा मखैदी ज्ञान ताबा ngamgani हाइना थाजै ट्रेलर असिगी हौरकपदा वोंगना स्पेल अदु तौगनु हाइना डॉक्टर स्ट्रेंज ता हाइकी हाइरिबा वोंगी डायलॉग असी स्पाइडर नो वे होम गा खरा मानकी स्पाइडर नो वे होम दना स्पेल अदु सिजिनबा यादे करिगुंबा नंगना स्पेल अदु सिजिनरबदी आइबु थबक अदुदगी लापना थंबियु हाइरमलगा साइबेरिया द पोर्टल अमगी मतेंगना चटखी करिगुंबा स्पाइडर नो वे होम द वोंगना हाइखिबदु ओइद्रगदी डॉक्टर स्ट्रेंज ना स्पेल असि तौबगी रीजन अतोप अमा लेफम थोगी मयामना डॉक्टर स्ट्रेंज येंख्रबदी क्रिस्टिन प्लामर डॉक्टर स्ट्रेंज की गर्लफ्रेंड अदु निंगसिंगलंबा याय डॉक्टर स्ट्रेंज की एक्सीडेंट थोकलबा तुंगदा मखोई अनि इगोस्टिक पर्सनालिटी अमना मरम ओइदुना काइनकी अदुबु मरुप अमगुमना अदुमक लैकी अदुबु ट्रेलर असिदा क्रिस्टिन ना डॉक्टर स्ट्रेंज ता पीखिबा घरी अदु काइदुना लैबा अखोइना उरी घरी असि मखोई अनि नुक्सिनबगी सिंबल खुदम अमा ओइबा मरमना क्रिस्टिन दा करिगुंबा फत्तबा थौदो खरा थोकले हाइना व्यूअर अखोइदा उट्पा पामलंबा याय सिन अमदा अखोइना क्रिस्टिन असि लुहोंबगी ड्रेस सेटुना लैबा उरे अदुबु लुहोंगदौरिबा असि डॉक्टर स्ट्रेंज का दिनते मतांग असिदा उरिबा सिन खरा असि एग्जांपल ओइना कनेक्ट तौनबा होनसी समना हायरबदा हौजि क्रिस्टिन असि डॉक्टर स्ट्रेंज का यामना लुना तिनाबा मरुप अमनी हाइना अखोइना खल्लसी क्रिस्टिन असि लुहोंगलमदाइ ममांगदा करिगुंबा फत्तबा थौदो मंगोंदा थोकले हाइना लौरसी हौजिक डॉक्टर स्ट्रेंज ना पीटर की मतेंग पांगखिबा अदुगुमना क्रिस्टिन की सु मतेंग पांगे हाइना खलंबा याय मरम अदुना महांगना स्पेल अमा तौगे होटनबा मतमदा वांगना महापु थिंगनबा होटनबा ओइरंबा याय करिगिनो हायरगदी सिन असिगा चप मानबा अखोइना व्हाट इफ सीरीज की एपिसोड 4 दा उखरे डॉक्टर स्ट्रेंज अमदी क्रिस्टिन पुन्ना कार थौदुना चटपा मतमदा एक्सीडेंट थोकपदगी डॉक्टर स्ट्रेंज सोकपगी महुत्ता क्रिस्टिन ओइना सीखी महांगना क्रिस्टिन बु यामना नुक्सिबदगी टाइम स्टोन सिजिनदुना पास्ट चटुना रियलिटी बु चेंज तौनबा होनखी अदुबु अइना ममांगदा हाइजखिबदुनी मी अमना पास्ट ट्राइबल तौबा यारबसु लॉ ऑफ द ट्राइबल की मतुंग इन्ना पास्ट थोखिबा थौदो इवेंट अमत्ता चेंज तौबा यारो अदुबु व्हाट इफ सीरीज की मतुंग इन्ना एब्सोल्यूट पॉइंट ऑफ टाइम यौना चटपा यारगदी पास्ट थोखिबा इवेंट अदु चेंज तौबा यागनी हाइना व्हाट इफ सीरीज ता उल्ली अदुबु एब्सोल्यूट पॉइंट ऑफ टाइम यौबा मतमदा अनौबा टाइमलाइन अमा क्रिएट तौरक्तुना इविल डॉक्टर स्ट्रेंज थोकलखी हाइरिबा व्हाट इफ की कंसेप्ट असी मतांग असिदा मार्वल मूवी ने अप्लाई तौबो ओइरगदी डॉक्टर स्ट्रेंज इन दी मल्टीवर्स ऑफ द मैडनेस की स्टोरी खंगले हाइबे याय मसी कॉन्सेप्ट असी ओइबे याय ताकलिबा सिगा मरी लेनबा सिन अमा डॉक्टर स्ट्रेंज 2 की टेलर द याउरी सिन असिदा मयामना क्वेश्चन अमा हंगबे याय करिगिदमक नेक्सस ऑफ ऑल रियलिटी की थोंग हांगबा मतमदा डॉक्टर स्ट्रेंज का लोइनना क्रिस्टिन याउरीबु क्वेश्चन असी आइसु याउना मार्वल दा हंगबे याय मखोई अहुम लेपतुना लैबा मतमदा अमेरिकन सेवेज याउबगी मरमदी महांगना स्टार शेप द होल सिजिनदुना यूनिवर्स अमदगी यूनिवर्स अमदा चटपा ngami डॉक्टर स्ट्रेंज ना टाइम अमदी स्पेस बु मागी स्पेल सिजिनदुना कंट्रोल तौबा ngami अदुबु क्रिस्टिन असिदी सुपर पावर पाइदबा इचम चंबा डॉक्टर अमनी मयाम कंसेप्ट असी यानिंगब्रा नत्रगा यानिंगदब्रा हाइबदु कमेंट सेक्शन दा हाइबिरमु मसिगी मतुंगदा याउबा ट्रेलर सीन हाइबदी डॉक्टर स्ट्रेंज की मयुम सेंट्रम द इसिंग चंगलपा अमदी स्टेयर असी हानगी स्टेयर दगी खेनबा
ꯌꯦꯡꯕꯗ ꯕꯤꯜꯗꯤꯡ ꯀꯥꯏꯊꯔꯛꯄ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯇꯧꯔꯨꯕ ꯁ꯭ꯄꯦꯜ ꯑꯗꯨꯒꯤ ꯔꯤꯌꯦꯂꯤꯇꯤ ꯕ꯭ꯔꯦꯛ ꯑꯣꯏꯔꯛꯄꯅꯤ, ꯅꯠꯇ꯭ꯔꯒ ꯂꯣꯀꯤ ꯁꯤꯔꯤꯁꯇ ꯌꯥꯎꯈꯤꯕ ꯃꯦꯗꯅꯦꯁ ꯑꯣꯐ ꯌꯨꯅꯤꯚꯔꯁ ꯊꯣꯛꯈꯤꯕꯗꯒꯤ ꯃꯜꯇꯤ ꯇꯥꯏꯝꯂꯥꯏꯟ ꯀꯌꯥ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯛꯄ ꯔꯤꯌꯦꯂꯤꯇꯤ ꯕ꯭ꯔꯦꯛ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯁ꯭ꯄꯥꯏꯗꯔ ꯅꯣ ꯋꯦ ꯍꯣꯝꯒꯤ ꯂꯥꯁ ꯁꯤꯟꯗ ꯑꯇꯤꯌꯥꯗ ꯂꯩꯀ꯭ꯔꯛ ꯆꯠꯇꯨꯅ ꯔꯤꯌꯦꯂꯤꯇꯤ ꯕ꯭ꯔꯦꯛ ꯇꯧꯕ ꯍꯧꯈꯤꯕ ꯑꯗꯨꯒ ꯈꯔ ꯃꯈꯩꯗꯤ ꯃꯥꯟꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯃꯜ ꯇꯥꯖꯇ ꯑꯃꯨꯕ ꯂꯩꯆꯤꯟ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯔꯦ, ꯍꯥꯏꯕꯗꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ, ꯋꯣꯡ ꯑꯃꯗꯤ ꯑꯇꯩ ꯁꯣꯔꯁꯔ ꯌꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯦꯡꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯃꯜ ꯇꯥꯖ ꯃꯅꯨꯡꯗ ꯐꯥꯏꯠ ꯇꯧꯕꯒꯤ ꯁꯤꯟꯁꯨ ꯎꯔꯦ꯫ ꯊꯣꯛꯂꯤꯕ ꯁꯤꯟ ꯑꯁꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯁ꯭ꯄꯦꯜ ꯑꯃ ꯇꯧꯔꯨꯕ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯔꯤꯖꯜ ꯉꯥꯛꯇꯅꯤ꯫ ꯋꯣꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯃꯣꯔꯗꯣꯅ ꯑꯍꯥꯟꯕꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯑꯃꯗꯤ ꯀꯣꯟꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯇꯦꯂꯔ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯦꯟ ꯚꯤꯂꯦꯟ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤ ꯋꯥꯟꯗꯥ, ꯏꯚꯤꯜ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ, ꯃꯣꯔꯗꯣ ꯑꯃꯗꯤ ꯂꯣꯀꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯅꯠꯇ꯭ꯔꯒ ꯃꯦꯟ ꯚꯤꯂꯦꯟ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤ ꯃꯥꯔꯚꯦꯜ ꯁꯤꯅꯦꯃꯦꯇꯤꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯖꯥꯠꯂꯥ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯇꯦꯂꯔ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯇ꯭ꯔꯦꯂꯔꯗꯁꯨ ꯌꯥꯎꯕ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯉꯛꯁꯝꯗ ꯁꯤꯕ ꯇꯥꯏꯝ ꯁ꯭ꯇꯣꯟꯕꯨ ꯊꯃꯝꯕ ꯗ ꯑꯥꯏ ꯑꯣꯐ ꯑꯦꯒꯥꯃꯣꯇꯣ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯈꯔꯅꯗꯤ ꯍꯥꯟꯅꯒꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯇꯗꯤ ꯈꯔ ꯆꯣꯟꯊꯅ ꯁꯤ, ꯍꯧꯖꯤꯛꯀꯤ ꯇꯦꯂꯔꯗꯅ ꯈꯔ ꯅꯛꯁꯟꯅ ꯁꯤ ꯍꯥꯏꯕꯒꯤ ꯀꯣꯟꯁꯦꯞ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯏ꯫ ꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯤꯗ ꯅꯩꯅꯔꯨ ꯇꯥꯔꯒꯗꯤ ꯃꯜꯇꯤꯚꯔꯁ ꯀ꯭रिꯌꯦꯠ ꯇꯧꯕꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯜꯇꯤꯚꯔꯁꯇꯒꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯁꯦ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯇꯣꯔꯤ꯫ ꯃꯁꯤꯅ ꯑꯃꯨꯛ ꯊꯤꯑꯣꯔꯤ ꯑꯃꯃꯨꯛ ꯊꯣꯛꯂꯛꯀꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯤꯑꯣꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯩꯅꯗꯨꯅ ꯂꯩꯔꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯃꯨꯛ ꯁꯥꯡꯇꯣꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯇꯦꯂꯔ ꯕ꯭ꯔꯦꯛꯗꯥꯎꯟ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯤꯑꯣꯔꯤ ꯑꯁꯤ ꯀꯔꯤ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯑꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯦꯅꯤ ꯑꯞꯗꯦꯠ ꯂꯥꯛꯇꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯗ ꯑꯥꯏ ꯑꯣꯐ ꯗꯤ ꯑꯦꯒꯥꯃꯣꯇꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯃꯌꯥꯝ ꯑꯃ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯀꯣꯄꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯥꯔꯒꯁꯨ ꯃꯊꯪꯒꯤ ꯂꯥꯛꯄ ꯇꯦꯂꯔꯗ ꯍꯥꯞꯆꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯥꯡꯒꯗꯧꯕ ꯃꯔꯝ ꯂꯩꯕ ꯃꯔꯝꯅ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛꯗꯥꯎꯟ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯏꯛ ꯇꯧꯕꯤꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯍꯥꯏꯕꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯔꯤꯁꯔꯆ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯔꯤ ꯂꯩꯅꯕ ꯇꯤꯚꯤ ꯁꯦꯔꯤꯁ, ꯃꯔꯤ ꯂꯩꯅꯕ ꯃꯥꯒꯤ ꯊꯤꯑꯣꯔꯤ, ꯀꯣꯃꯤꯛꯁ ꯃꯌꯥꯝ ꯑꯃ ꯄꯥꯕ ꯈꯣꯠꯄ ꯌꯦꯡꯕ ꯇꯧꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯋꯥꯖꯈꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯔꯤꯕ ꯃꯈꯩ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫